ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯚꯨꯠ ꯅꯨꯄꯤ ꯑꯃꯗꯤ ꯄꯨꯟꯁꯤꯕ꯫ ꯃꯇꯝ ꯑꯃꯗ ꯄꯨꯟꯁꯤꯕ ꯀꯧꯕ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯈꯨꯡꯒꯪꯒꯤ ꯆꯤꯗꯥꯏꯗ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯌꯥꯝꯅ ꯆꯝꯕ, ꯃꯤꯒꯤ ꯐꯠꯇꯅꯕ ꯁꯤꯟꯕ ꯍꯩꯇꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯂꯩꯖꯔꯤꯕ ꯈꯔ ꯑꯗꯨꯅ ꯄꯦꯟꯊꯣꯛꯆꯕ, ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯃꯈꯛꯅꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯄꯨꯟꯁꯤꯕꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯌꯣꯍꯦꯟꯕ ꯍꯥꯏꯅ ꯀꯧꯏ꯫ ꯌꯣꯍꯦꯟꯕꯗꯤ ꯀꯔꯥꯝ ꯆꯥꯎꯕ, ꯃꯤꯒꯤ ꯑꯐꯕ ꯎꯔꯒ ꯀꯜꯂꯛꯄ, ꯃꯁꯥꯒꯤ ꯑꯣꯏꯅ ꯍꯣꯠꯅꯖꯕꯁꯨ ꯌꯥꯝꯅ ꯇꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯋꯥꯠꯄ ꯑꯗꯨꯗ ꯃꯇꯝ ꯆꯨꯞꯄꯗ ꯈꯟꯗꯨꯅꯇ ꯋꯥꯈꯜ ꯋꯥꯅ ꯑꯗꯨꯃꯛ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯁꯨꯕ ꯄꯨꯟꯅ ꯆꯠꯃꯤꯟꯅꯩ꯫ ꯃꯈꯣꯏꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯃꯤ ꯈꯔꯁꯨ ꯊꯕꯛ ꯁꯨꯔꯝꯃꯤ꯫ ꯊꯕꯛ ꯑꯁꯨꯝ ꯁꯨꯕꯅ ꯈꯔ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯄꯣꯊꯥꯅꯕ ꯈꯟꯅꯔꯝꯃꯤ꯫ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯁꯤꯕ ꯉꯥꯏꯔꯒ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯗꯨꯅ ꯊꯕꯛꯁꯦ ꯑꯁꯨꯝ ꯁꯨꯅ ꯁꯦꯜꯁꯦ ꯀꯗꯥꯏꯗ ꯂꯣꯏꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕꯖꯥꯠ ꯅꯠꯇꯦ꯫ ꯈꯨꯠꯇ ꯍꯦꯛ ꯐꯪꯕꯒ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯈꯪꯗꯦ, ꯂꯣꯏꯅ ꯑꯗꯨꯝ ꯆꯠꯈꯤꯕ꯫ ꯑꯩꯅ ꯂꯩꯖꯒꯦ ꯈꯟꯕ ꯄꯣꯠ ꯐꯥꯎꯕ ꯂꯩꯕ ꯑꯃꯠꯇ ꯉꯝꯍꯧꯗꯦ꯫ ꯑꯩꯁꯦ ꯄꯨꯟꯁꯤꯕ ꯅꯤꯡꯕ ꯁꯨꯛꯊꯨꯡ ꯍꯦꯛ ꯊꯨꯡꯗꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯦ꯫ ꯑꯩꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯅꯤꯡꯕ ꯊꯨꯡꯂꯛꯀꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯪꯕ ꯉꯝꯗꯦ ꯄꯨꯟꯁꯤꯕ꯫ ꯌꯣꯍꯦꯟꯕꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯍꯣꯠꯅꯕꯕꯨ ꯂꯦꯞꯇ꯭ꯔꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯀꯩꯗꯧꯒꯦ? ꯑꯩꯈꯣꯏꯁꯨ ꯑꯁꯨꯛ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯍꯣꯠꯅꯅ ꯑꯋꯥꯠꯄꯅ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯁꯤꯅꯅꯤ, ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯤ, ꯅꯪꯒꯤ ꯄꯨꯟꯁꯤꯗꯤ ꯑꯋꯥꯠꯄ ꯑꯃꯠꯇꯁꯨ ꯂꯩꯇꯦ ꯏꯇꯥꯎ꯫ ꯅꯪꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯃꯥꯜꯂꯤ꯫ ꯄꯨꯟꯁꯤꯕꯅ, ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯁꯤꯗꯤ ꯋꯥꯈꯜꯒꯤꯁꯨ ꯃꯈꯥ ꯈꯔ ꯑꯗꯨꯝ ꯄꯣꯟꯕꯖꯥꯠꯅꯤ ꯏꯇꯥꯎ꯫ ꯏꯇꯥꯎꯒ ꯑꯩꯒ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯟꯅ ꯁꯨꯃꯤꯟꯅꯔꯤꯕꯅꯤ꯫ ꯃꯁꯤꯗ ꯏꯇꯥꯎꯗꯒꯤ ꯑꯩꯅ ꯈꯨꯠꯁꯨꯃꯟ ꯍꯦꯟꯅ ꯐꯪꯕꯁꯨ ꯅꯠꯇꯦ꯫ ꯄꯨꯟꯅ ꯍꯣꯠꯅꯔꯗꯤ ꯏꯇꯥꯎ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯅꯨꯡꯉꯥꯏꯒꯅꯤ꯫ ꯏꯇꯥꯎ, ꯅꯪꯅꯗꯤ ꯅꯨꯡꯉꯥꯏꯅꯤ ꯍꯦꯛꯇ ꯃꯍꯥꯏꯕ, ꯁꯨꯛꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯕ꯫ ꯍꯣꯏ, ꯅꯪꯕꯨꯗꯤ ꯅꯨꯡꯉꯥꯏꯔꯝꯅꯤ, ꯑꯗꯣ ꯑꯩꯗꯤ ꯌꯥꯗ꯭ꯔꯦꯍꯦ ꯏꯇꯥꯎ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯅꯨꯡꯊꯪ ꯑꯗꯨ ꯋꯥꯡꯅ ꯊꯥꯡꯒꯠꯇꯨꯅ ꯅꯨꯡ ꯑꯗꯨ ꯊꯨꯒꯥꯏꯗꯨꯅ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯗꯤ ꯊꯕꯛꯁꯤ ꯇꯣꯛꯑꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯈꯜꯂꯦ ꯍꯥꯏꯇꯥꯔꯦ꯫ ꯀꯩꯗꯧꯅꯤ, ꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯏꯃꯨꯡ ꯄꯨꯕ ꯉꯝꯗ꯭ꯔꯗꯤ ꯑꯇꯣꯞꯄ ꯊꯕꯛ ꯑꯃ ꯑꯗꯨم ꯌꯦꯡꯈꯤꯕ ꯇꯥꯕꯅꯤ, ꯅꯠꯇ꯭ꯔꯣ ꯏꯇꯥꯎ? ꯄꯨꯟꯁꯤꯕꯅ ꯃꯥꯒꯤ ꯋꯥ ꯑꯗꯨꯕꯨ ꯇꯥꯗꯨꯅ, ꯏꯇꯥꯎ, ꯑꯗꯨꯗꯤ ꯀꯌꯥ ꯐꯒꯗꯕ ꯃꯥꯟꯗꯦꯗ꯫ ꯍꯣꯏ, ꯏꯇꯥꯎꯒꯤ ꯋꯥꯈꯜꯁꯨ ꯑꯃꯅꯤ, ꯑꯗꯨꯕꯨ ꯁꯤꯗꯒꯤ ꯇꯣꯛꯑꯒ ꯀꯔꯤ ꯍꯦꯟꯅ ꯁꯦꯜ ꯐꯪꯒꯗꯕ ꯊꯕꯛꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ? ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯑꯗꯨꯝ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯏꯇꯥꯎ꯫ ꯑꯩꯈꯣꯏ ꯇꯨꯡꯗ ꯀꯣꯟꯅ ꯅꯤꯡꯉꯝꯍꯧꯗꯕ ꯂꯥꯛꯀꯅꯤꯀꯣ ꯏꯇꯥꯎ꯫ ꯌꯣꯍꯦꯟꯕꯅ, ꯑꯩꯁꯨ ꯍꯥꯏꯐꯦꯠ ꯑꯗꯨꯝ ꯈꯟꯕꯒꯤ ꯋꯥꯅꯤ ꯏꯇꯥꯎ꯫ ꯆꯠꯄ ꯐꯥꯎꯗꯤ ꯑꯩ ꯆꯠꯇ꯭ꯔꯤꯗꯅ ꯏꯇꯥꯎ꯫ ꯁꯦꯜ ꯄꯥꯏꯕ ꯏꯃꯨꯡꯗꯒ ꯄꯣꯛꯂꯝꯂꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯁꯨꯔꯤꯕ ꯊꯕꯛ ꯑꯁꯤꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯏꯇꯥꯎ꯫ ꯆꯥꯅꯤꯡꯕ ꯆꯥ, ꯊꯛꯅꯤꯡꯕ ꯊꯛ ꯇꯧꯔꯒ ꯑꯗꯨꯝ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯅꯤꯗ ꯏꯇꯥꯎ꯫ ꯄꯨꯟꯁꯤꯕꯅ ꯌꯣꯍꯦꯟꯕꯒꯤ ꯋꯥ ꯑꯗꯨꯕꯨ ꯈꯖꯤꯛ ꯌꯥꯅꯤꯡꯗꯕ ꯎꯠꯊꯣꯛꯇꯨꯅ, ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯗꯤ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯕ ꯑꯗꯨꯗꯤ ꯎꯠꯂꯝꯗꯦ꯫ ꯏꯇꯥꯎ ꯏꯕꯨꯡꯉꯣ, ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯔꯤꯕꯗꯨꯅꯤ, ꯑꯩꯈꯣꯏꯁꯨ ꯍꯣꯠꯅꯔꯒ ꯁꯦꯜ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯍꯦꯛꯇ ꯑꯣꯏꯕ ꯌꯥꯏ꯫ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥꯕ ꯈꯪꯗꯅ ꯍꯣꯠꯅꯗꯅ ꯀꯅꯥꯁꯨ ꯄꯩꯁా ꯄꯥꯏꯈꯤꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯏꯇꯥꯎ, ꯍꯣꯠꯄꯨ ꯍꯣꯠꯅꯔꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯁꯦꯜ ꯄꯥꯏꯔꯛꯈꯤꯅꯤꯗ ꯏꯇꯥꯎ꯫ ꯍꯣ ꯑꯁꯥꯖꯥꯎ, ꯏꯇꯥꯎꯗꯤ ꯑꯁꯥ ꯌꯥꯝꯅ ꯆꯥꯎꯏ꯫ ꯌꯦꯡꯉꯨ ꯏꯇꯥꯎ, ꯁꯤꯗ ꯑꯩꯈꯣꯏꯅ ꯐꯪꯂꯤꯕ ꯑꯁꯤꯅ ꯈꯔ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯌꯨꯝꯒꯤ ꯁꯤꯟꯕꯒꯗꯣ ꯀꯣꯟꯅꯕ ꯖꯥꯠ ꯅꯠꯇꯦ ꯍꯥꯏꯕ ꯏꯇꯥꯎ꯫ ꯀꯔꯝꯅ ꯑꯩꯈꯣꯏ ꯄꯩꯁꯥ ꯄꯥꯏꯒꯗꯣꯏꯅꯣ? ꯄꯨꯟꯁꯤꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯇꯥꯎ, ꯁꯦꯜ ꯄꯥꯏꯒꯦ ꯍꯥꯏꯅ ꯑꯁꯥ ꯇꯧꯕ ꯑꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯖꯥꯠꯅꯤ꯫ ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯁꯦ ꯋꯥꯈꯜꯗꯒꯤꯁꯨ ꯑꯣꯏꯕ ꯌꯥꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯑꯁꯤꯁꯨ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯕ ꯈꯜꯂꯒꯗꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯊꯣꯛꯅ ꯂꯩꯕꯁꯨ ꯌꯥꯏ꯫ ꯌꯣꯍꯦꯟꯕꯅ ꯄꯨꯟꯁꯤꯕꯒꯤ ꯋꯥ ꯑꯗꯨꯕꯨ ꯀꯛꯊꯠꯇꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ ꯅꯪꯒꯤ ꯋꯥꯗꯨꯗꯤ꯫ ꯁꯦꯜ ꯄꯥꯏꯕ ꯑꯁꯤꯗꯤ ꯀꯌꯥꯔꯛ ꯀꯟꯅ ꯑꯩꯅ ꯍꯣꯠꯅꯔꯕꯁꯨ ꯂꯥꯏꯕꯛꯇꯕꯨ ꯏꯇꯥꯎ ꯇꯝꯂꯝꯗ꯭ꯔꯕꯗꯤ ꯎꯄꯥꯏ ꯂꯩꯕꯖꯥꯠ ꯅꯠꯇꯦ꯫ ꯑꯁꯥ ꯇꯧꯗꯨꯅꯁꯨ ꯅꯨꯡꯉꯥꯏꯕꯒꯤ ꯋꯥ ꯂꯩꯇꯦ꯫ ꯑꯗꯣ ꯅꯪꯕꯨ ꯍꯦꯛꯇ ꯍꯥꯏꯕ ꯉꯝꯕ꯭ꯔꯣ? ꯋꯥꯔꯤ ꯑꯗꯨꯕꯨ ꯀꯥꯟꯅꯗ꯭ꯔꯦ ꯈꯟꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ, ꯏꯇꯥꯎ, ꯀꯥꯟꯅꯗꯦ, ꯋꯥꯔꯤꯁꯦ ꯏꯕꯥꯅꯤ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ꯫ ꯌꯥꯔꯦ ꯏꯇꯥꯎ, ꯑꯁꯥꯖꯥꯎ, ꯃꯔꯩ ꯇꯧꯔꯅꯨ, ꯊꯕꯛꯁꯦ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯁꯤ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯁꯨꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯈ꯭ꯔꯦ꯫ ꯅꯥꯀꯟ ꯑꯃꯗꯅ ꯑꯁꯨꯛꯄ ꯎꯃꯪ ꯑꯗꯨꯗ ꯚꯨꯠꯁꯤꯡꯒꯤ ꯂꯩꯐꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫
Asukpa umang aduda sanarembi kaubi but ama leirami. Sanarembi mabuk yamna fattabi mingonda yamna oidaba ngangbi yamna minambi but nupi amani. Aduga sanarembigi mamanabi sana kaubi but nupi amasu leirami. Sanadi thamoy shengna mingonda aranba chatabi minamdabi adugumlabi but amani. Mahak amung hana mioiba mapokta poktrabaso mioiba amagi mateng pangladi mahak yare haina khanba adugumba but nupi amani. Magi haibabu mangonda henjuluba amata yade oidaba ngangba yade phariba makai adum phai phatraba matamdadi mangondagi hena sathiba leite makoi anisu punduna wari sanarami but nupi sanana hai aikhogi punsi ase mioi mapokta amuk pukladi yamna fagadabni aihakna mi mateng kaya ama pangningi maramdi aihak taibang mi amagumna aihak hingba pami mamanabi but nupi sanarembina sanagi wa adubu taningdaba moongda mahakna hairagi taningdeda nangna hairiba wado oitokpa yaroi aikhoinani phana yamna mioi mapokta pokninglabasu madu oiroidaba wani miyoiba haiba asidi aikhoigi yeknabani makhoina aikhoibu nuksine aikhoibu akiba fawi aduna bugasi fawba aikhoise makhoigi manakta tinba ngamdana asum leiribani yengune hui haudong fawwa miyoibagi manakta leibani aduga aikhoidi taibang miga leiminaba yaroi madu oitokadaba wa nati nahakna khalliba wa adu khalubagi kanadi but nupi sanana hairiba wa adubu sanarembina kakthalagi aduga amuk sanana wa adubu kumgattuna mahakna hairagi aikhoigi marakta khenaba leibagum taibang migi marakta su khenaba lei aduna nahakna hairiba wafam adu hekta chumgani haibadi yade sanarembi nahakna yeithalagliba aigi wa adubu aigi mangda amuk hana nang ngangano sungho chu honadana nang na hekta apamba aningba adubu hekta phangba yaba nati sanarembina us nag ase oidaba yamna ngangli aina ngangliba asida oidaba amata yawde aduga aihak oidaba ngangba pambasu nate nahakna hena khangliduni aingonda oidaba hek hairakpada nahaksu aina lema tharoi sanagi waduda sanarembi nokthokduna hairagi is noktum nokni hoini aina haibadi oiruidaba thabakni haibani nahak asi yamna sawgali sawalkinu sana taibang mi maraktane sawganba taibang mibu kana amatanane nungsibagi chang yamna watpani adunane matam chupada nokphet tawba nahak tamu haibani sanana hairagi aihakna onba pamliba asi mi aduna taibang miyoibagi marakta aina hena khangbani nahakna aingonda takpigadaba nati yare wafam adu hairaga sana sangkhre sanarembina sanana sangkiba asomda yenglaga yamna usittaba moongda masin namlaga sangkiba adubu yengduna noi aduga yamna karemnaba moongda hairagi hu pap chelaga sargarda kaba ngamdrabi noroki komda tarbi manasu amung hana taibang mibu maha pokpasu amadi ningjabasu sai hu oisu oiroidabada wafam asi hairaga sanarembisu magi mathau ama taurage haiduna laikre warigi makha asum chatharakpada punsiba amadi yohenba thabaki sel phangba numini mahausana sel phangba numida sidi khara thengna faw thabak subani punsiba amadi yohenba thabak suba loiraga makhoi ani numidang wairam aduda halage asum lakpana ini tombigi hotel mapa yorokpada mi kharadi makhong chumna thangba fawba ngamna khidre hek yengbada adum khangi makhoi fajana adum gauram lagani haiba chap leptuna yohenbana makhoi sing adubu yengi punsibada onsenduna hairagi itaw ini tombigi asida haifetang aikhoi sangusiro punsibana itaw madu ai ngasidi kaya changningdebo kona tawrosi itaw ngasidi yamna ware haiba hakchang sisu yamna sokthare aduga phanglakliba sel asinasu aikhoi konaroi haiba itaw aduna kona aikhoi tawrosi itaw lao itaw us selgi wadudi kaino ai pitok pige itaw sangda sangusi itaw lao haiba punsibadi hotel aduda sangba pamlamde mahakna hairagi itaw nang changuro ngasigidi ai yumda ai hana halamage ai hakchang si yamna ware haiba aduna itaw ai hakchang si yamna pothaningi fare
ꯏꯇꯥꯎ ꯆꯠꯂꯣ ꯑꯩ ꯑꯗꯨꯝ ꯆꯪꯖꯔꯨꯔꯒꯦ ꯏꯇꯥꯎ ꯄꯨꯟꯁꯤꯕ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯂꯥꯛꯏ ꯌꯣꯍꯦꯟꯕꯁꯨ ꯏꯅꯦ ꯇꯣꯝꯕꯤꯒꯤ ꯍꯣꯇꯦꯜꯗ ꯆꯪꯈ꯭ꯔꯦ ꯌꯣꯍꯦꯟꯕꯅ ꯃꯃꯥꯏ ꯑꯣꯟꯗꯨꯅ ꯂꯥꯎꯔꯒꯤ ꯍꯣꯏ ꯏꯇꯥꯎ ꯑꯗꯨꯗꯤ ꯅꯈꯣꯡꯗꯨ ꯆꯨꯝꯅ ꯆꯠꯂꯨꯀꯣ ꯂꯝꯕꯤꯗ ꯋꯥꯔꯦ ꯀꯥꯏꯅ ꯑꯃꯨꯛ ꯇꯨꯝꯊꯣꯛ ꯂꯩꯔꯝꯅꯤ ꯏꯇꯥꯎ ꯆꯠꯂꯣꯀꯣ ꯏꯇꯥꯎ ꯄꯨꯟꯁꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯇꯥꯁꯤꯟꯅꯗꯅ ꯃꯌꯨꯝꯒꯤ ꯀꯣꯟꯊꯣꯡ ꯌꯧꯁꯤꯜꯂꯛꯏ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯄꯨꯟꯁꯤꯕ ꯅꯣꯡꯃ ꯃꯍꯥꯛꯀꯤ ꯌꯨꯝꯗꯨꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯃꯍꯥꯛ ꯊꯤꯔꯝꯃꯤ ꯑꯁꯨꯝ ꯊꯤꯔꯛꯄꯗꯨꯗ ꯌꯨꯝꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯌꯥꯝꯅ ꯃꯟꯕ ꯃꯈꯨꯝ ꯄꯥꯟꯕ ꯂꯥꯏꯔꯤꯛ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯩ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯦꯡꯉꯤ ꯂꯥꯏꯔꯤꯛꯇꯨꯒꯤ ꯂꯩꯃꯥꯏ ꯑꯃ ꯑꯅꯤ ꯃꯍꯥꯛ ꯐꯥꯛꯇꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯌꯦꯛꯄ ꯂꯥꯏ ꯈꯔ ꯌꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯌꯦꯡꯕꯗ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯅ ꯃꯍꯥꯛ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯗ ꯍꯪꯂꯛꯏ ꯏꯃꯥ ꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯔꯝꯕꯅꯤ ꯏꯃꯥ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯑꯣꯟꯊꯣꯛꯄꯅꯤꯗ ꯏꯕꯨꯡꯉꯣ ꯅꯪꯁꯦ ꯅꯈꯨꯠ ꯑꯣꯟꯊꯣꯛꯅ ꯌꯥꯎꯏꯗ ꯂꯥꯏꯔꯤꯛꯇꯣ ꯏꯃꯥꯗ ꯄꯤꯔꯛꯎ ꯃꯄꯨꯒꯤ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏꯕ ꯁꯣꯛꯄꯒ ꯇꯍꯣꯏꯕ ꯅꯠꯇꯦ ꯄꯤꯔꯛꯎ ꯏꯃꯥꯗ ꯑꯗꯨꯕꯨ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯕ ꯏꯃꯥ ꯍꯥꯏꯕꯤꯌꯣ ꯏꯃꯥ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛꯅꯣ ꯍꯥꯏꯕꯁꯤꯕꯣ ꯃꯃꯥꯅ ꯍꯥꯏꯔꯛꯏ ꯅꯄꯨꯅꯅꯦ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛꯅꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯇ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯥꯔꯨꯕ ꯂꯩꯇꯦ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯄꯨꯟꯁꯤꯕ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯅꯄꯨꯅꯅꯦ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ ꯆꯦꯛꯁꯤꯟꯅ ꯊꯝꯕ ꯂꯥꯏꯔꯤꯛꯅꯤ ꯐꯖꯅ ꯑꯩ ꯊꯝꯖꯤꯟꯒꯦ ꯍꯥꯏꯕ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕు ꯂꯧꯒꯦ ꯇꯧꯏ ꯄꯨꯟꯁꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯐꯠ ꯂꯥꯎꯅ ꯆꯤꯡꯊꯣꯛꯇꯨꯅ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯑꯗꯨꯝ ꯊꯕꯛ ꯑꯗꯨꯝ ꯇꯧꯖꯔꯣ ꯑꯩ ꯑꯗꯨꯝ ꯃꯐꯝꯗꯨꯗ ꯑꯩ ꯊꯝꯖꯤꯜꯂꯨꯔꯒꯦ ꯏꯃꯥ ꯃꯃꯥꯅ ꯍꯥꯏ ꯄꯨꯟꯁꯤꯕ ꯏꯃꯥ ꯊꯝꯒꯦꯅꯦ ꯏꯃꯥ ꯑꯩ ꯑꯗꯨꯝ ꯊꯝꯃꯨꯒꯦ ꯏꯃꯥ ꯌꯥꯅꯤ ꯍꯥꯏꯕ ꯃꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯊꯝꯂꯝꯗꯦ ꯃꯍꯥꯛꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯔꯒ ꯂꯥꯛꯏ ꯏꯕꯣꯛ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯑꯩꯈꯣꯏ ꯄꯨꯄꯨꯒꯤ ꯂꯥꯏꯔꯤꯛꯅꯤ ꯍꯥꯏ ꯏꯃꯥꯅ ꯕꯣꯕꯣꯛꯄꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯈꯪꯕ꯭ꯔꯣ ꯌꯦꯡꯕꯤꯌꯨ ꯕꯣꯕꯣꯛ ꯃꯕꯣꯛ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯄꯤ ꯏꯔꯥ ꯈꯖꯤꯛ ꯆꯦꯜꯂꯛꯏ ꯎꯗꯕ ꯀꯨꯏꯔꯦꯗ ꯂꯥꯏꯔꯤꯛꯁꯦ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯄꯤꯔꯛꯎ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦ ꯎꯗꯕ ꯀꯨꯏꯔꯦꯗ ꯂꯥꯏꯔꯤꯛꯁꯦ ꯀꯗꯥꯏ ꯄꯨꯟꯁꯤꯕ ꯑꯩꯉꯣꯟꯗ ꯂꯥꯏꯔꯤꯛꯇꯣ ꯑꯃꯨꯛꯇ ꯄꯤꯔꯛꯎ ꯄꯨꯟꯁꯤꯕ ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ ꯄꯨꯟꯁꯤꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯕꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨ ꯈꯖꯤꯛ ꯇꯤꯡꯊꯣꯛꯂꯛꯇꯨꯅ ꯄꯨꯟꯁꯤꯕꯁꯨ ꯃꯕꯣꯛ ꯑꯗꯨꯒꯤ ꯃꯇꯧꯗꯨꯗ ꯏꯉꯥꯎ ꯉꯥꯎꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯤ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯤꯔꯝꯃꯤ ꯃꯈꯨꯠꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯃꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣ ꯃꯣꯏ ꯄꯥꯕꯨꯡ ꯉꯁꯤꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯎꯔꯒ ꯅꯪꯕꯨꯅꯦ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤꯍꯦ ꯃꯣꯏ ꯄꯥꯕꯨꯡ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯎꯕ ꯄꯥꯕꯨꯡ ꯉꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯎꯔꯒꯅꯦ ꯅꯪꯕꯨ ꯌꯥꯝꯅ ꯅꯤꯡꯁꯤꯡꯉꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯍꯜꯂꯛꯎ ꯅꯪꯕꯨꯅꯦ ꯑꯃꯨꯛꯇ ꯍꯜꯂꯛꯎ ꯄꯨꯟꯁꯤꯕ ꯃꯕꯣꯛꯀꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯈꯔ ꯈꯖꯤꯛ ꯑꯉꯛꯄ ꯐꯥꯎꯏ ꯃꯕꯣꯛ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯀꯞꯂꯕꯒꯤ ꯇꯨꯡꯗ ꯃꯈꯥ ꯍꯥꯏꯔꯛꯏ ꯏꯕꯣꯛ ꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯦ ꯀꯔꯤꯒꯤ ꯂꯥꯏꯔꯤꯛꯅꯣ ꯑꯩꯉꯣꯟꯗ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨ ꯕꯣꯕꯣꯛ ꯍꯥꯏꯒꯦ ꯏꯕꯣꯛꯅꯅꯦ ꯍꯥꯏꯒꯦ ꯅꯪꯒꯤ ꯅꯄꯨꯁꯦ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟ ꯑꯁꯤꯗ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯚꯨꯠ ꯄ꯭ꯔꯦꯠ ꯀꯧꯕꯒꯤ ꯑꯃꯗꯤ ꯍꯦꯂꯣꯏ ꯀꯧꯕꯒꯤ ꯂꯩꯋꯥ ꯀꯌꯥ ꯑꯃ ꯃꯍꯥꯛ ꯇꯝꯂꯝꯃꯤ ꯃꯍꯥꯛꯅ ꯇꯝꯂꯤꯕ ꯂꯝ ꯑꯁꯤꯗ ꯌꯥꯝꯅ ꯍꯩꯈꯤ ꯃꯍꯥꯛꯅ ꯃꯍꯩ ꯇꯝꯁꯤꯜꯂꯛꯄ ꯂꯣꯏꯔꯛꯄ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯅꯅꯦ ꯂꯥꯏꯔꯤꯛ ꯑꯁꯤꯕꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯣꯖꯥꯅ ꯄꯤꯕꯤꯔꯝꯕꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤ ꯅꯪꯒꯤ ꯅꯄꯨꯅ ꯚꯨꯠ ꯂꯥꯏ ꯇꯤꯟ ꯀꯌా ꯑꯃ ꯃꯍꯥꯛꯅ ꯀꯧꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯂꯩꯇ꯭ꯔꯦ ꯅꯄꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯍꯥꯛꯅꯅꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯖꯔꯝꯕꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯑꯇꯩ ꯂꯥꯏꯔꯤꯛ ꯀꯌꯥ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯃꯩ ꯊꯥꯗꯣꯛꯈ꯭ꯔꯕꯅꯤ ꯃꯁꯤꯃꯗꯤ ꯑꯩꯅꯅꯦ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯊꯝꯕꯅꯤ ꯑꯗꯨꯗꯤ ꯕꯣꯕꯣꯛ ꯚꯨꯠꯁꯤꯡ ꯑꯗꯨꯕꯨ ꯕꯣꯕꯣꯛꯀꯥꯡ ꯎꯍꯧꯕ꯭ꯔꯣ ꯅꯪꯒꯤ ꯅꯄꯨꯅꯅꯦ ꯃꯈꯣꯏꯒꯤ ꯃꯆꯤꯟꯖꯥꯛ ꯑꯗꯣ ꯊꯥꯕ ꯃꯇꯝꯗꯅꯦ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯗꯨꯗꯤ ꯕꯣꯕꯣꯛ ꯍꯥꯏꯌꯣ ꯚꯨꯠꯁꯤꯡ ꯑꯗꯨꯗꯤ ꯀꯔꯝ ꯇꯧꯏ ꯃꯈꯣꯏꯗꯨꯒꯤ ꯃꯅꯨꯡꯗ ꯕꯣꯕꯣꯛꯅꯒ ꯅꯤꯡꯁꯤꯡꯕ ꯂꯩꯕ꯭ꯔꯣ ꯑꯃꯗꯤ ꯎꯈꯤꯕꯒ ꯂꯩꯕ꯭ꯔꯣ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯍꯥꯏꯕ ꯀꯨꯏꯔꯦꯗ ꯃꯇꯝꯗꯤ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯗꯨꯕꯨ ꯕꯣꯕꯣꯛꯅꯅꯦ ꯅꯤꯡꯁꯤꯡꯕꯗꯤ ꯂꯣꯏꯅꯃꯛ ꯑꯗꯨꯗꯤ ꯑꯩ ꯉꯝꯗ꯭ꯔꯦ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯅꯤꯡꯁꯤꯡꯕ ꯑꯃꯗꯤ ꯑꯗꯨꯝ ꯂꯩꯔꯤ ꯃꯍꯥꯛꯇꯣ ꯅꯨꯄꯤꯅꯤ ꯃꯍꯥꯛ ꯌꯥꯝꯅꯐꯕ ꯅꯨꯄꯤ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡꯁꯨ ꯌꯥꯝꯅ ꯄꯥꯡꯉꯤ ꯅꯄꯨꯅꯁꯨ ꯌꯥꯝꯅ ꯅꯤꯡꯕꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡꯗꯣ ꯅꯍꯥꯛꯀꯤ ꯅꯄꯨꯅꯅꯦ ꯑꯁꯨꯝꯅ ꯀꯧꯕꯅꯤ ꯁꯅꯥ ꯍꯥꯏꯅ ꯀꯧꯈꯤꯕꯅꯤ ꯅꯨꯡꯁꯤꯕꯅꯤꯗ ꯁꯅꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥ ꯑꯗꯨꯅꯅꯦ ꯃꯥꯒꯤ ꯃꯊꯧ ꯑꯣꯏꯖꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯦ ꯍꯣꯏꯁꯦ ꯏꯕꯣꯛ ꯇꯣꯛꯑꯁꯦ ꯑꯩꯁꯨ ꯊꯕꯛ ꯁꯨꯕ ꯆꯠꯂꯅꯤ ꯂꯥꯏꯔꯤꯛꯇꯣ ꯑꯩ ꯊꯝꯃꯒꯦ ꯕꯣꯕꯣꯛ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯁꯦ ꯐꯖꯅ ꯅꯤꯡꯊꯤꯅ ꯊꯝꯃꯨꯀꯣ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕꯅ ꯅꯤꯡꯊꯤꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯋꯥꯈꯜꯗꯗꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯈꯔ
ꯅꯠꯇ꯭ꯔꯗꯤ ꯑꯩ ꯇꯧꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯜꯂꯝꯃꯤ꯫ ꯃꯍꯥꯛꯁꯨ ꯃꯄꯨꯒꯤ ꯏ ꯑꯗꯨꯗꯤ ꯆꯦꯜꯂꯤꯕꯅꯤꯅ ꯑꯗꯨꯅ ꯃꯥꯁꯨ ꯕꯨꯠ ꯑꯁꯤ ꯀꯧꯗꯨꯅ ꯊꯃꯣꯏꯅꯨꯡꯗ ꯃꯍꯥꯛ ꯐꯥꯎꯗꯕ ꯅꯠꯇꯦ꯫ ꯅꯣꯡ ꯉꯥꯜꯂꯦ, ꯊꯕꯛ ꯂꯥꯛꯑꯦ꯫ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯌꯣꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯋꯥꯈꯜ ꯑꯁꯨꯝ ꯇꯧꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯍꯥꯛ ꯋꯥꯔꯤꯁꯤꯡ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕ ꯌꯣꯍꯦꯟꯕ ꯑꯗꯨꯗ ꯇꯝꯂꯝꯃꯤ꯫ ꯏꯇꯥꯎ, ꯅꯪꯕꯨ ꯕꯨꯠꯀꯥꯁꯦ ꯊꯥꯖꯕ꯭ꯔꯣ ꯏꯇꯥꯎ? ꯊꯥꯖꯩ ꯀꯩꯅꯣ ꯏꯇꯥꯎ꯫ ꯑꯗꯣ ꯑꯩꯗꯤ ꯕꯨꯠꯀꯥꯁꯦ ꯀꯔꯤꯁꯨ ꯀꯤꯕꯤꯗꯦ ꯏꯇꯥꯎ꯫ ꯑꯗꯨꯗꯤ ꯏꯇꯥꯎ ꯕꯨꯠ ꯀꯧꯁꯤꯔꯣ? ꯕꯨꯠ ꯀꯧꯁꯤꯔꯣ ꯍꯥꯏꯕ ꯏꯇꯥꯎ? ꯌꯣꯍꯦꯟꯕꯅ ꯅꯣꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯀꯥꯟꯅꯗꯦ ꯏꯇꯥꯎ, ꯕꯨꯠ ꯀꯧꯔꯒ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯕꯨꯠꯅꯒ ꯃꯆꯦꯠ ꯁꯦꯠꯂꯒ ꯆꯥꯊꯣꯛꯈꯤꯅꯤ ꯏꯇꯥꯎ꯫ ꯀꯤꯖꯗ꯭ꯔꯣ ꯏꯇꯥꯎ? ꯀꯩꯁꯨ ꯆꯥꯔꯣꯏꯗ ꯏꯇꯥꯎ꯫ ꯑꯩ ꯇꯜꯂꯤꯗ ꯏꯇꯥꯎ꯫ ꯅꯪꯅ ꯊꯣꯛꯄ ꯑꯄꯥꯝꯕ ꯑꯗꯣ ꯑꯗꯨꯝ ꯇꯧ ꯏꯇꯥꯎ꯫ ꯄꯨꯟꯁꯤꯕ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯀꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯔꯒ ꯅꯨꯃꯤꯠ ꯑꯗꯣ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯛꯏ꯫ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯏꯁꯤꯡ ꯆꯥꯔꯦ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯍꯥꯛꯅ ꯄꯨꯁꯤꯟꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯒ ꯃꯍꯥꯛ ꯌꯦꯡꯉꯤ꯫ ꯌꯦꯛꯂꯤꯕ ꯂꯥꯏꯁꯤꯡ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯂꯧꯁꯤꯟꯅꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ꯫ ꯑꯁꯨꯝ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯂꯧꯁꯤꯟꯕ ꯉꯝꯂꯛꯏ꯫ ꯑꯗꯨꯒ ꯂꯥꯏ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯀꯨꯞꯅ ꯊꯥꯔꯤꯕ ꯃꯌꯦꯛ ꯈꯔ ꯑꯗꯣ ꯑꯃꯨꯛ ꯃꯃꯤꯠ ꯀꯨꯞꯁꯤꯟꯗꯨꯅ ꯍꯥꯏꯕꯗꯤ ꯃꯃꯤꯠ ꯈꯨꯏꯖꯤꯟꯗꯨꯅ ꯄꯥꯅꯅꯕ ꯃꯍꯥꯛ ꯍꯣꯠꯅꯩ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯆꯦꯅꯥ ꯑꯃ ꯑꯅꯤ ꯍꯥꯡꯗꯣꯛꯇꯨꯅ ꯃꯍꯥꯛ ꯄꯥꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯟꯁꯤꯕꯒꯤ ꯌꯨꯝ ꯑꯗꯣ ꯈꯔ ꯅꯤꯛꯄ ꯐꯥꯎꯔꯛꯏ꯫ ꯖ꯭ꯋꯥꯔ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯌꯨꯝ ꯑꯗꯣ ꯊꯛ ꯅꯤꯛꯂꯛꯏ꯫ ꯄꯨꯟꯁꯤꯕꯅ ꯅꯥꯛ ꯌꯦꯠꯇ ꯌꯦꯡꯊꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯌꯨꯍꯥꯔ ꯍꯥꯔꯕ ꯃꯥꯜꯂꯦ ꯏꯃꯥ, ꯌꯨꯍꯥꯔ ꯍꯥꯔꯕ ꯃꯥꯜꯂꯦ꯫ ꯋꯥꯐꯝ ꯑꯗꯨ ꯍꯥꯏꯔꯒ ꯃꯈꯨꯠ ꯑꯗꯨ ꯃꯦꯟꯗꯨꯅ ꯉꯥꯏꯍꯥꯛ ꯅꯤꯛꯂꯝꯕ ꯑꯗꯨ ꯂꯦꯞꯈ꯭ꯔꯦ꯫ ꯂꯣꯏꯈ꯭ꯔꯕ ꯃꯥꯜꯂꯤꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯄꯥꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯗꯨꯗ ꯄꯨꯟꯁꯤꯕ ꯍꯥꯏꯐꯦꯠ ꯌꯦꯡꯈꯠꯂꯨꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯨꯟꯁꯤꯕ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯒꯨꯝ ꯇꯧꯏ꯫ ꯐꯟ ꯂꯥꯎꯅ ꯃꯅꯤꯡꯂꯣꯝꯗ ꯆꯣꯡꯊꯣꯛꯏ꯫ ꯃꯆꯤꯟ ꯑꯗꯨꯗꯤ ꯂꯥꯎꯕ ꯉꯝꯗꯗꯨꯅ ꯃꯁꯥꯒꯤ ꯃꯈꯨꯠꯅ ꯃꯆꯤꯟ ꯑꯗꯨꯕꯨ ꯃꯦꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯀꯤꯅ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯑꯗꯨꯗ ꯃꯍꯥꯛ ꯌꯦꯡꯂꯛꯏ꯫ ꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯁꯅꯥ ꯑꯗꯨ ꯂꯦꯞꯂꯝꯕꯗꯒꯤ ꯃꯍꯥꯛ ꯐꯝꯊꯈꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯕꯨ ꯀꯧꯁꯨ ꯀꯧꯕꯤꯕ, ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯑꯩ ꯎꯔꯒ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤꯕꯅ ꯀꯔꯤꯒꯤ? ꯄꯨꯟꯁꯤꯕꯁꯨ ꯉꯥꯏꯍꯥꯛ ꯃꯆꯤꯟꯗꯨ ꯃꯦꯜꯂꯒ ꯃꯁꯥ ꯑꯗꯨ ꯈꯖꯤꯛ ꯄꯥꯈꯠꯇꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯃꯥꯡꯗ ꯐꯝꯂꯤꯕꯤ ꯁꯅꯥꯗ ꯀꯥꯡꯈꯜ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯁꯅꯥꯁꯨ ꯄꯨꯟꯁꯤꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯁꯤꯕ ꯑꯣꯖꯥ ꯑꯃꯒꯤ ꯃꯇꯧꯒꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ꯫ ꯅꯍꯥꯛꯀꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ? ꯕꯨꯠ ꯅꯨꯄꯤꯗꯨꯅ ꯈꯣꯟꯖꯦꯜ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯣꯖꯥꯒ ꯌꯥꯝꯅ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯑꯩꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯑꯣꯖꯥꯅꯤ꯫ ꯅꯪꯒꯤ ꯑꯣꯖꯥ? ꯀꯔꯝꯕꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯑꯣꯖꯥꯗꯨꯕꯣ? ꯕꯨꯠ ꯅꯨꯄꯤ ꯁꯅꯥꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗ ꯊꯦꯡꯅꯈꯤꯕ ꯑꯣꯖꯥꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯑꯣꯖꯥ ꯁꯅꯥꯇꯣꯝꯕꯅꯤ꯫ ꯃꯍꯥꯛꯄꯨ ꯈꯪꯕꯤꯕ꯭ꯔꯣ? ꯄꯨꯟꯁꯤꯕ ꯏꯉꯛ ꯉꯛꯏ꯫ ꯋꯥꯈꯟ ꯃꯨꯟꯅ ꯇꯧꯏ꯫ ꯁꯅꯥꯇꯣꯝꯕ ꯍꯥꯏꯔꯤꯕꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯄꯨꯅꯤꯅ, ꯄꯨꯄꯨꯒꯤ ꯃꯃꯤꯡꯅꯤꯅ꯫ ꯈꯪꯉꯤ꯫ ꯃꯍꯥꯛ ꯑꯗꯨꯗꯤ ꯑꯩꯒꯤ ꯏꯄꯨꯅꯤ꯫ ꯑꯗꯨꯗꯤ ꯅꯍꯥꯛ ꯑꯣꯖꯥꯒꯤ ꯃꯁꯨ ꯅꯨꯄꯥ ꯑꯣꯏꯔꯦ꯫ ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯃ ꯑꯣꯏꯔꯁꯅꯨ꯫ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯑꯣꯖꯥꯁꯦ ꯑꯩꯅ ꯑꯣꯏꯔꯕꯅꯤ꯫ ꯅꯍꯥꯛ ꯈꯨꯝꯃꯨ, ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯏ ꯍꯥꯏꯕ?